Lakliba Mars tang nipan dagi ching amasung tampaki lambi khudingmak chathok chasin tawba yahalagani Athinba Pirakpa singi mathakta akanba action Loukhatlagani ngasi Union Home Minister Amit Shah na chair lauduna pangthokhiba awangba thaki mifamda warep laukre haukiba ing lising ani kunga humdoi me ahumdagi lamdam asida chatharakliba conflict asina maram oiraga tha kun hena ching amasung tampaki mafam singda buffer zone thamnaduna chathok chasin tawbada ayet apan piduna lakiba adu N Biren Singh na Chief Minister from Dagi hek resign taukraba matung Manipurda Constitution gi Article 356 ki makhada President rule thamduna Governor na Manipur gi thabak thauram pumnamak hek paiba horakpaga lamdam asida santi hanjalaknaba Loukhatlagpa khongthang ama oina ching amasung tampakta illegal oina pairiba khuchu khulai pumnamak surrender tawraknaba akanba warning taukraba matung tongan ba district singdagi village volunteer amadi arambai tengolna khulai sing khuchinna khraba matungda ngasi New Delhi da Amit Shah na chair lauduna Manipur gi Governor Ajay Kumar Bala Security Advisor Kuldeep Singh Chief Secretary PK Singh DGP amadi security gi makok thongba kaya yaungna awangba thaki security meeting pangthoktuna Manipurda normalcy hanjalaknaba warep kaya laukhre Warep sing aduda maru oina ching amasung tampaki lambida lamdam asida laiminariba community pumnamakna chathok chasin tawbada ayat apan piriba singi mathakta aingi oiba akanba action Loukhatpa National Highway singda senkhai thumkhai tawriba singi mathakta action Loukhatpa Indo-Myanmar border fencing athuba matamda loisinduna illegal migrants sing changlakpa thingba amadi border lansinduna drugs pusin liba singi asi thingduna Manipur asi drug free state ama ohenba haiba wafam sing asi ngasi meeting aduda khanaki haina thajaba yaba pawgi source amana phongdorakli